Laingakna lokhalakpa free movement ki mayokta Kangpopi district ta changsin khiba miyam gi khongjangda security forces ka muknabada khongjang loi ama lekhidaba amadi kaya amana sokhiba gi mayokta kuki lup singna kuki taba mafam singda kaukhiba matam kaktaba total shutdown na chingi district singi mahausa gi punsida chawna chaitheng piri ngarang numidang haukiba KSO Kuki-Zo Council amadi Kuki NP na mapung oina kaukiba total shutdown asibu saugat pamiyoi kiana Imphal Dimapur lambi ki sarukoriba Kangpopi town yauna district asigi mafam kaya da thoraktuna lambi da tayar mai thaba ki mathakta nung amadi uwa kaya faizanduna highway asida chaliba gari amadi miyoi sing thingbagi khongjang changsili Imphal Jeribam amadi Imphal More lambiki oina su mafam kaya da kuki furup ki nupi sing yauna miyoi kaya thoraktuna khongjang changsili khongjang asina maram oraga kuki furup na khundaba district singda leiba kaithel amadi office sing thonglo na khi security forces singi maikai digi su mafam kaya da deploy tawduna lambi thingba sing tan khai bagi thabak chathari hauzik fawbi oina changsiliba khongjang asida pamda thodok sing thokpagi paw leitri Panbayabadi state asida thokliba chahi anirom faraklaba irang asigi waroishin puraknaba Union Home Minister Amit Sana lokhalakpa thabaki manung channa ngarangdagi hauraga state asida leiriba lambi singda ayet apan amata yaudana miyam chathok sasin yahangani haina lauthokibani Madugi matung inna masing yamlaba security na ngak senduna chatkhiba maitai macha anina tongba MSC bazama Sanapati tamna chatpada Kangpopi district tongan ba mafamda thingbadagi Sanapati yauba ngamkhidabani